matam amada khun amada lei maton kobi lukhrabi ama lerami lei maton gi machanupi thoiwisana kobi amaga machanupa thauba koba amaga lerami thoiwisana chahi khara lire ayukni lei maton isau irang langduna lamtudu silam lei maton aigi punsi se nungai bu su phangi tako isa nupini na amale sisune kari matamatem pangbiba nateba makhoi khara zauraga nungai ni khaluba makhoi zauraga ni hena ware tanja da thawbasu imungdagi thogle ima nangi sosi langso thokla langkraponi numit chupa mai solo langle hai sibu aina langdana langliro ima na langdana langdidi kanana lango haidana langliba oh nakhoi na pana ne lango haidana langliba kanglebra layoi khrabi ipaduna kamaina isau lango na hariba masi yam hangkreda ngasi aina ne sauraktana nura chapfusirane makokjira thongni masi o palem nasa haijararoi ai thabang ngata chatoi chakto khara ngana thong nasi da hairusu selo ichiri tu hori o tumbado haudoklaga hai imungi kupnom solution chak so mukthong ngamdre hanu thangsidane ukai taklabane aisinoina thauba mamada hairurabadi sauraklini khanduna machigi kara changle kankhalladu haidoktuna yenglubada thoibi sanadu khutumma matawduna leram maya launa kaduna goro nakhokai matinsu tari thauba machigi khutumdo ubada wakhanda asunna khali kori khutum chatumnone khoi jentum lisibo kine thauba machebu kaurami machena kawbado tadabaduda masado nomduna muhodoi je thoiwisana sumukwana masa nomduna hodorakpaduda mikap thokli thoiwisana tumba hodokpagi sauningna kaino je ai thawuk chatun chakharanga na thungu thoiwisana mapada mamito phairap yengduna chak thongbagiro nangna yahodorari se ima da hairu chocho aine chak thongmaga ngam ima ne je da hayo na haireni ima di chak thong ngamuina hairi adu oiragana nang thong asi hairina phaijuptu jingkhattuna tumki thauba machene yengduna ramtan basibu kari nupi no ba stumai loktana do leidu soyedine ai nupi im chirani ko ai khong dai jin asi haiduna thoki numit tuma thobana chak thonglaga charaga thabak chalam thoibisana numit yunglakanda hogolaklam bakok maru ichau chawba makhai mangona thokle madu ubada leimatona asumna hare hai yengning deni he nakok naru ichau chawkhai nangamane puksoi hek soirabat lekai asida nangdongna tawba kana yawge nangi naram satune hausi phawbane lesabi ari beudina atom leidibado nasa se lide khangladi nupa ma pirodana yum panza khragi aisune noigi yum se leiningde yum bala su sanararuye yahubu numit yunglakanda hagot pasibu kana haunage thabak na marona masuningdriba nasana jabagi kon phawba hek pheningdene nang oh aina thabak suningdriba sidine ima lobagi suningdriba kariye ai lobagi suningdribani kai aikhoine nangdongna tawdeko tanjada da kabok lesu laklami karino ayu sidamo namana jana launa duna leiramlisina karigi oni che matandan bagi nanglamli banini ichebu karaida chalubanu isi nanguna balakli banini kahino thoibisana nangbu nakok narudubu phasana hatokpa yadro ima bogdi nangbu ubada kibu kirene isi asini nganglabasune mahagi thokpa ma khumlaka dawriban ima bo aikhoi masi makok chaklaban manaktane mi leiba yadaban ngahangduida tawra leirabani isi namana nganglisi nakhoibu phaningbagini ne thoibisana ima bo aikhoi masi ka mahenban numit chupane isauda lang leiraban nomagi saulang redine hainadraban asi hairamduna thoibisana do imungni changkhiram leimatona kabuk leida yengduna ichi asin ngahanglabasune machinse khumdoida tawrale ado ichena lakpabu kari haige isi nangondagi sen khara hange haiduna lakliban isi hantaksi sen khara chilline sen bu kya nu ichi lupa kun mukte leigadro nangbu leiradi hapta amaromda sizinarugi natainane thabak subuge sen phangakpagane amuk thuna piraki lei ichi lawdudi ichi ai sendo lawtholugi ichi ngak ta phambiramuko asi hairamduna leimatondो imungda sen langthokpa changki
ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯈꯨꯠꯇ ꯁꯦꯟ ꯈꯔ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯏꯆꯦ ꯁꯨꯔꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯕꯤ ꯁꯨꯔꯝꯃꯅꯤꯗ ꯑꯗꯨꯗꯤꯅꯦ ꯏꯆꯦ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯂꯩꯃꯇꯣꯟ ꯍꯣꯏ ꯏꯆꯦ ꯊꯤꯟꯗꯣꯛꯇ꯭ꯔꯦꯀꯣ ꯌꯥꯔꯦꯗ ꯀꯕꯣꯛꯂꯩꯁꯨ ꯆꯠꯈꯤꯔꯝꯃꯤ ꯂꯩꯃꯇꯣꯟꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯆꯥꯛꯈꯨꯝꯗꯁꯨ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯩꯃꯇꯣꯟꯗꯨ ꯑꯃꯨꯛ ꯁꯥꯎꯅꯤꯡꯂꯛꯏ ꯀꯔꯤꯅꯣ ꯆꯥꯛꯈꯨꯝ ꯑꯁꯤꯅ ꯄꯨꯡꯆꯥꯏ ꯆꯥꯕ ꯃꯈꯩ ꯂꯩꯔꯝꯂꯤꯁꯤꯕꯣ ꯍꯩ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯃꯣꯠꯄꯤ ꯅꯪ ꯁꯤꯗ ꯌꯥꯝ ꯊꯨꯅ ꯂꯥꯛ ꯊꯣꯏꯕꯤ ꯁꯅꯥꯁꯨ ꯃꯃꯥꯅ ꯀꯧꯕꯗꯣ ꯇꯥꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯍꯥꯏꯗꯤ ꯀꯩꯅꯣ ꯆꯥꯛꯈꯨꯝ ꯑꯁꯤꯁꯨ ꯑꯁꯨꯃꯥꯏꯅ ꯊꯝꯕ ꯀꯅꯥ ꯍꯧꯅꯒꯦ ꯅꯠꯇꯦ ꯅꯪꯕꯨ ꯆꯥꯛꯁꯤꯗꯪꯗꯤ ꯂꯣꯏꯁꯤꯟꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗꯅ ꯆꯥꯛꯈꯨꯝꯒ ꯃꯥꯟꯗ꯭ꯔꯦ ꯑꯃꯥꯡꯁꯪ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯇꯣꯡꯕꯅ ꯆꯥꯛ ꯆꯥꯔꯝꯕꯩꯅꯤ ꯅꯨꯄꯥꯗꯨꯅ ꯆꯥꯔꯝꯃꯗꯤ ꯅꯪꯗꯤ ꯂꯣꯏꯁꯤꯟꯕ ꯌꯥꯗꯕ꯭ꯔꯥ ꯑꯣꯍꯣ ꯑꯩ ꯈꯪꯗꯕ ꯈꯪꯂꯗꯤ ꯂꯣꯏꯁꯤꯜꯂꯣꯏꯗ꯭ꯔꯣ ꯀꯩꯅꯣ ꯈꯪꯗꯦꯃꯦ ꯄꯉꯥꯡꯗ ꯉꯥꯡꯂꯗꯅ ꯁꯤꯕꯨ ꯑꯩꯅ ꯉꯥꯡꯅꯤꯡꯗꯅ ꯉꯥꯡꯂꯤꯔꯣ ꯅꯪꯒꯤ ꯅꯋꯣꯡ ꯅꯇꯧꯗꯨꯗ ꯉꯥꯡꯂꯤꯕꯅꯤꯅꯦꯍꯦ ꯃꯅꯤꯡꯒꯤ ꯊꯣꯏꯕꯤꯁꯦ ꯅꯪꯅꯁꯨ ꯎꯗ ꯈꯥꯏꯍꯜꯂꯤꯕꯅꯤ ꯑꯗꯣ ꯃꯤꯗꯤꯅꯦ ꯃꯔꯝ ꯃꯣꯛꯏ ꯅꯪꯗꯧꯅ ꯇꯧꯗꯦ ꯃꯃꯥꯅ ꯊꯕꯛ ꯆꯠꯈ꯭ꯔꯁꯨꯅꯦ ꯃꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕꯅꯦ ꯁꯤꯠ ꯅꯥꯟꯅ ꯇꯧ ꯑꯩꯈꯣꯏꯒꯤꯗꯅꯦ ꯁꯣꯜꯂꯕꯤ ꯍꯅꯨꯕꯤ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩ ꯊꯣꯏꯕꯤꯁꯅꯥ ꯁꯨꯛꯇꯣꯛꯇꯨꯅ ꯍꯥꯏꯔꯦ ꯏꯃꯥꯅ ꯐꯩꯌꯦꯅ ꯊꯥꯒꯠꯆꯔꯤꯕ ꯊꯣꯏꯕꯤꯗꯣ ꯌꯥꯝ ꯈꯠꯄꯟ ꯅꯨꯄꯥꯒꯅꯦ 3-4 ꯀꯣꯏꯕꯅꯤ ꯃꯤꯗꯤ ꯈꯠꯂꯁꯨꯅꯦ ꯃꯔꯝ ꯃꯣꯛꯏꯅꯦꯍꯦ ꯅꯪꯒ ꯃꯥꯟꯅꯗꯦꯅꯦꯍꯦ ꯍꯩ ꯆꯃꯣꯠꯅꯕꯤ ꯏꯃꯥ ꯅꯪ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯣ ꯌꯥꯝ ꯉꯥꯡꯅꯤꯡꯉꯗꯤꯅꯦ ꯅꯇꯣꯝꯅ ꯉꯥꯡꯖꯍꯧ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯤ ꯁꯅꯥꯗꯨ ꯃꯌꯨꯝꯗ ꯂꯩꯕ ꯇꯜꯂꯤ ꯍꯥꯏꯗꯨꯅ ꯃꯥꯒ ꯇꯤꯟꯅꯕ ꯂꯦꯝꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯂꯦꯝꯕꯤꯁꯤꯁꯨ ꯊꯣꯏꯕꯤ ꯁꯅꯥꯒ ꯆꯞ ꯃꯥꯟꯅꯩ ꯊꯣꯏꯕꯤ ꯁꯅꯥ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯦꯝꯕꯤꯕꯨ ꯀꯧꯔꯝꯃꯤ ꯂꯦꯝꯕꯤ ꯑꯣ ꯂꯦꯝꯕꯤ ꯃꯁꯤꯁꯨꯕ ꯑꯃꯨꯔ ꯑꯅꯤꯔ ꯀꯧꯕꯒꯅꯦ ꯇꯥꯔꯣꯏꯗꯕ ꯃꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯔꯣꯏꯕꯤꯗꯅꯦ ꯀꯟꯅ ꯂꯥꯎꯈꯤꯗꯦ ꯍꯣ ꯂꯦꯝꯕꯤ ꯂꯦꯝꯕꯤ ꯃꯥꯁꯨ ꯐꯃꯨꯡꯗ ꯒꯣꯔꯣ ꯒꯣꯔꯣ ꯅꯥꯈꯣꯠꯇꯨꯅ ꯇꯨꯝꯂꯝꯕꯗꯣ ꯊꯣꯏꯕꯤ ꯁꯅꯥꯅ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯀꯟꯅ ꯀꯧꯔꯛꯄꯗꯨꯗ ꯂꯦꯝꯕꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯂꯦꯝꯕꯤ ꯃꯀꯣꯛ ꯃꯔꯨ ꯏꯆꯥꯎ ꯆꯥꯎꯕ ꯃꯈꯩ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ ꯊꯣꯏꯕꯤ ꯁꯅꯥꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯇꯥ ꯊꯣꯏꯕꯤ ꯁꯅꯥ ꯀꯩ ꯈꯨꯀꯧ ꯆꯥꯀꯧꯅꯣ ꯇꯞꯅ ꯏꯪꯅ ꯀꯧ ꯌꯥꯗ꯭ꯔꯣ ꯇꯨꯛ ꯀꯟꯅ ꯀꯧꯔꯤꯗꯨꯕꯨ ꯑꯣ ꯅꯪꯗꯤ ꯇꯞꯅ ꯀꯧꯕꯗ ꯇꯥꯕ꯭ꯔꯣ ꯇꯥꯕ꯭ꯔꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯗꯥꯔꯤꯗꯨꯗ ꯐꯝꯊꯩ ꯑꯗꯣ ꯏꯇꯥ ꯅꯪ ꯂꯥꯛꯄꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯑꯩꯁꯦ ꯌꯨꯝꯗ ꯏꯃꯥꯅꯅꯦ ꯉꯥꯡꯃꯟꯗꯅ ꯂꯩ ꯇꯟꯗꯅ ꯅꯣꯏꯗ ꯂꯥꯛꯂꯤꯅꯤ ꯏꯇꯥ ꯂꯦꯝꯕꯤ ꯅꯪꯕꯨ ꯏꯃꯥꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯣ ꯍꯥꯏꯁꯤꯅꯕꯨꯅꯦ ꯈꯥꯡ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯅꯪꯗꯅ ꯇꯤꯕꯤꯕ ꯑꯗꯨꯗꯤꯅꯦ ꯑꯩꯁꯨ ꯏꯃꯥꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯣꯅ ꯍꯥꯏꯔꯤꯁꯤ ꯃꯣꯏꯅꯗꯤ ꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯂꯩꯇ꯭ꯔꯤꯁꯤꯗꯤꯅꯦ ꯃꯣꯏꯅ ꯈꯪꯄꯣꯠ ꯅꯠꯇꯦ ꯑꯗꯨꯅꯤ ꯃꯣꯏꯅ ꯅꯨꯄꯥ ꯄꯤꯔꯗꯤ ꯅꯍꯥꯟꯅ ꯂꯨꯍꯣꯡꯂꯅꯤ ꯑꯗꯣ ꯏꯇꯥ ꯊꯣꯏꯕꯤꯁꯅꯥ ꯑꯩꯈꯣꯏꯅꯤꯁꯦ ꯂꯤꯗꯤ ꯈꯥꯛꯅ ꯂꯤꯔꯖꯥꯠꯅꯤ ꯂꯤꯗꯗꯤ ꯑꯩꯈꯣꯏꯒ ꯍꯧꯃꯤꯟꯅꯕ ꯏꯇꯥꯁꯤꯡꯗꯣ ꯃꯆꯥꯒ ꯂꯣꯏꯅ ꯆꯥꯎꯈ꯭ꯔꯦ ꯅꯠꯇꯦ ꯏꯇꯥ ꯏꯕꯥꯅꯤꯁꯤꯕꯨ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯔꯗꯣꯏꯖꯥꯠꯂꯣ ꯂꯩꯗꯧꯕ ꯃꯥꯜꯂꯤꯗ ꯏꯇꯥ ꯏꯕꯥꯅꯤ ꯌꯨꯝ ꯄꯥꯟꯕ ꯈꯪꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯩꯗꯤ ꯃꯣꯏꯒꯤ ꯃꯧꯒꯗꯣ ꯌꯥꯝ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯕ ꯏꯇꯥ ꯍꯪꯒꯥꯝ ꯃꯄꯥꯟꯒꯤ ꯃꯆꯨꯒ ꯁꯦꯠꯅꯤꯡꯗ꯭ꯔꯣ ꯏꯇꯥ ꯅꯪꯕꯣ ꯁꯦꯠꯅꯤꯡꯂꯤꯕꯅꯤꯅꯦ ꯏꯇꯥ ꯑꯗꯣ ꯁꯦꯠꯄ ꯐꯪꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯁꯅꯥꯒ ꯂꯦꯝꯕꯤꯒꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯤ ꯁꯅꯥ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯄꯣꯏꯔꯩꯒ ꯊꯦꯡꯅꯔꯝꯃꯤ ꯄꯣꯏꯔꯩ ꯏꯄꯪ ꯄꯪꯖꯩ ꯄꯣꯏꯔꯩꯗꯒꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯆꯍꯤ ꯐꯅ ꯌꯥꯝꯅ ꯍꯜꯂꯤ ꯊꯣꯏꯕꯤ ꯁꯅꯥ ꯄꯣꯏꯔꯩꯕꯨ ꯎꯕꯗ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯁꯤꯗꯤ ꯑꯄꯪꯕ ꯄꯣꯏꯔꯩꯅꯤꯅꯦ ꯑꯩꯕꯨ ꯅꯨꯄꯥꯁꯨ ꯐꯪꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯩꯕꯨ ꯃꯁꯤꯒꯤ ꯑꯄꯪꯁꯦ ꯐꯥꯔꯒ ꯂꯩꯁꯤꯟꯍꯧꯔꯁꯤꯔꯅꯦ ꯑꯁꯤꯗ ꯑꯣꯏꯅ ꯂꯩꯔꯒꯦꯗ ꯀꯥꯟꯅꯗꯦ ꯀꯗꯔ ꯇꯧꯔꯒꯅꯦ ꯉꯁꯤ ꯍꯦꯛꯇ ꯆꯦꯜꯂꯒꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯇꯥ ꯄꯣꯏꯔꯩ ꯀꯔꯥꯏꯗ ꯆꯠꯂꯣꯏꯅꯣ ꯄꯣꯏꯔꯩꯅ ꯏꯆꯦ ꯊꯣꯏꯕꯤ ꯁꯅꯥ ꯑꯩ ꯈꯨꯔꯥ ꯇꯣꯝꯆꯧ ꯍꯣꯏꯗ ꯍꯩ ꯍꯦꯛꯄ ꯆꯠꯂꯨꯕꯅꯤ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯍꯦꯛꯀ ꯌꯥꯔꯛꯇꯦ ꯅꯪꯕꯨ ꯍꯩ ꯌꯥꯝ ꯄꯥꯝꯕ꯭ꯔꯅꯦ ꯄꯥꯝꯃꯦ ꯏꯆꯦ ꯊꯣꯏꯕꯤ ꯁꯅꯥ ꯍꯩ ꯑꯣꯏꯔꯗꯤꯅꯦ ꯑꯩꯗꯤ ꯕꯣꯔꯥ ꯑꯃ ꯆꯥ ꯉꯝꯅꯤ ꯑꯗꯨꯗꯤ ꯅꯪꯅ ꯆꯥꯅꯤꯡꯕ ꯍꯩꯁꯤꯡꯗꯣ ꯄꯤꯖꯒꯦ ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯥ ꯑꯣ ꯌꯥꯒꯦ ꯏꯆꯦ ꯊꯣꯏꯕꯤ ꯁꯅꯥꯗꯣ ꯑꯩ ꯃꯌꯥꯝ ꯄꯤꯖꯧꯀꯣ ꯍꯣꯏꯅꯤ ꯄꯤꯖꯒꯦꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯉꯁꯤ ꯆꯦꯜꯂꯁꯤ ꯏꯆꯦ ꯊꯣꯏꯕꯤ ꯁꯅꯥ ꯆꯦꯜꯂꯗꯤ ꯇꯨꯅꯤꯗ ꯇꯞꯅ ꯑꯗꯨꯝ ꯆꯠꯁꯤ ꯏꯃꯥꯅ ꯆꯦꯟꯒꯅꯣ ꯇꯨꯅꯤ ꯍꯥꯏ ꯊꯣꯏꯕꯤ ꯁꯅꯥ ꯋꯥꯈꯟꯗ ꯑꯁ ꯌꯥꯝ ꯄꯪꯕ ꯅꯨꯄꯥꯁꯤꯕꯨ ꯀꯔꯤ ꯅꯨꯄꯥꯅꯣ ꯁꯤꯕꯣ ꯊꯣꯏꯕꯤ ꯁꯅꯥ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯏꯔꯤ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ ꯑꯩꯁꯦ ꯅꯣꯏꯗ ꯂꯩꯔꯒꯦ ꯍꯥꯏꯕ ꯏꯆꯦ ꯊꯣꯏꯕꯤ ꯁꯅꯥꯗꯤ ꯑꯩꯈꯣꯏꯗ ꯀꯩꯒꯤ ꯂꯩꯗꯨꯕ ꯂꯩꯒꯅꯨ ꯏꯕꯥꯅ ꯉꯥꯡꯅꯤ ꯑꯩꯅ ꯅꯣꯏꯗ ꯂꯩꯔꯗꯤꯅꯦ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯃꯌꯥꯝ ꯄꯤꯖꯗꯣꯏꯅꯤ ꯍꯩꯁꯨꯅꯦ ꯅꯪꯅ ꯆꯥꯅꯤꯡꯂꯤꯕ ꯃꯈꯩꯗꯤ ꯄꯤꯖꯗꯣꯏꯅꯤ
ꯄꯣꯏꯔꯩꯁꯨ ꯊꯣꯏꯕꯤꯅ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯄꯤꯖꯅꯤ ꯍꯥꯏꯕꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯊꯣꯏꯕꯤ ꯁꯅꯥꯒ ꯄꯣꯏꯔꯩꯒꯗꯨ ꯆꯦꯜꯂꯝꯃꯤ꯫ ꯂꯩꯃꯇꯣꯟꯗꯨ ꯃꯆꯥꯅꯨꯄꯤꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈ꯭ꯔꯒ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔ ꯐꯥꯎꯕ ꯍꯜꯂꯛꯇꯕꯗꯨꯗ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯑꯔꯤꯕꯤꯗꯨꯕꯨ ꯏꯁꯤꯡ ꯁꯣꯛꯄꯅꯦꯅ ꯆꯠꯈꯤꯕꯗꯒꯤ ꯐꯅꯗꯤ ꯃꯀꯨꯏꯔꯦꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯣ ꯀꯔꯥꯏꯗ ꯑꯃꯨꯛ ꯋꯥꯔꯦꯝ ꯁꯨꯗꯅ ꯂꯩꯈ꯭ꯔꯕꯅꯣ? ꯇꯟꯖꯥꯗꯨꯗ ꯊꯧꯕꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯧꯕ ꯃꯃꯥꯅ ꯃꯄꯥꯟꯗ ꯂꯩꯔꯝꯕꯗꯨ ꯎꯕꯗ "ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯃꯄꯥꯟꯁꯤꯗ ꯂꯩꯔꯝꯃꯗꯤ?" ꯂꯩꯃꯇꯣꯟꯅ "ꯅꯆꯦꯗꯨ ꯉꯁꯥꯏ ꯅꯨꯃꯤꯠ ꯂꯩꯔꯤꯉꯩꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯅꯦ ꯍꯜꯂꯛꯇꯦ꯫ ꯅꯪꯕꯨ ꯁ꯭ꯋꯥꯏ ꯐꯥꯎꯕ ꯌꯦꯡꯂꯨꯒꯦꯔꯣ?" ꯏꯃꯥꯕꯨ ꯃꯇꯝꯒ ꯐꯠꯇꯕꯁꯤꯗ ꯄꯥꯈꯠꯂꯤꯅꯦꯍꯦ꯫ "ꯏꯃꯥ ꯃꯥꯏ ꯍꯟꯖꯔꯛꯀꯅꯤꯗ ꯀꯩꯁꯨꯝꯇ ꯄꯥꯈꯠꯄꯤꯔꯨꯅꯨ꯫ ꯃꯤꯗꯤ ꯊꯝꯕꯨ ꯊꯝꯈꯣ ꯂꯥꯏ ꯐꯥꯎꯕꯅꯦ ꯍꯦꯟꯖꯟꯕ ꯌꯥꯔꯣꯏꯗꯕ ꯏꯆꯦꯅꯤ꯫ ꯑꯗꯨꯅꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯅ ꯂꯩꯔꯤꯁꯤꯅꯤ꯫ ꯀꯥꯟꯅꯗꯦ ꯏꯃꯥ ꯆꯥꯛ ꯇꯨꯝ ꯊꯣꯡꯉꯨ ꯂꯥꯎ꯫ ꯑꯩ ꯆꯥꯛ ꯂꯥꯝꯕꯗ ꯂꯣꯏꯔꯦ꯫ ꯉꯁꯥꯏ ꯑꯌꯨꯛꯁꯤꯅꯦ ꯆꯥꯔꯝ ꯊꯛꯂꯝꯒ ꯑꯝꯇ ꯈꯪꯕ ꯅꯠꯇꯦ." "ꯑꯣ ꯏꯃꯥ ꯊꯣꯡꯕꯤꯔꯛꯀꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯇꯣꯟꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯆꯥꯎꯕꯤꯗꯨ ꯃꯆꯥꯅꯨꯄꯥꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯍꯜꯂꯛꯇꯕꯗꯨꯗ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯃꯃꯧ ꯅꯨꯄꯤ ꯁꯅꯥꯔꯩꯕꯨ ꯀꯧꯊꯣꯛꯏ꯫ "ꯏꯃꯥ ꯀꯩ ꯍꯥꯏꯒꯦ?" "ꯃꯧ ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯅꯦꯍꯦ." "ꯅꯠꯇꯦ ꯑꯆꯧꯕꯗꯨꯕꯨ ꯊꯕꯛ ꯍꯜꯂꯛꯇꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯅꯍꯥꯟ ꯃꯈꯩꯗꯤ ꯉꯟꯅ ꯉꯟꯅ ꯍꯜꯂꯛꯄꯅꯤ꯫ ꯏꯆꯥꯗꯣ ꯉꯁꯤꯗꯤ ꯊꯦꯡꯂꯁꯤꯐꯥꯎ ꯍꯜꯂꯛꯇꯦ꯫ ꯃꯥꯅꯒ ꯈꯔ ꯄꯪꯉꯦ ꯃꯤ ꯑꯐꯠꯇꯕꯅꯒ ꯐꯥꯔ ꯄꯨꯈ꯭ꯔꯖꯥꯠꯂ ꯍꯥꯏꯕꯅꯤꯅꯦ ꯃꯧ." "ꯏꯃꯥ ꯀꯩꯁꯨ ꯀꯥ ꯍꯦꯟꯅ ꯈꯟꯖꯕꯤꯔꯨꯅꯨꯗ ꯃꯣꯏꯇꯥꯆꯧꯁꯨ ꯍꯜꯂꯛꯂꯅꯤ ꯍꯥꯏꯅꯔꯤꯉꯩ ꯃꯣꯏꯇꯥꯆꯧꯗꯤ ꯍꯟꯕꯨ ꯍꯜꯂꯛꯑꯦꯗꯣ ꯏꯃꯥ." ꯏꯕꯣꯍꯜꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ꯫ ꯏꯕꯣꯍꯜ ꯃꯃꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒꯅ ꯃꯄꯥꯟꯗ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯪꯂꯛꯏ꯫ "ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯏꯃꯥ ꯃꯄꯥꯟꯗ ꯂꯣꯏ ꯂꯩꯔꯝꯂꯤꯁꯤꯕꯣ?" ꯆꯥꯎꯕꯤꯅ "ꯑꯆꯧꯕ ꯅꯅꯥꯎꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯛꯇꯦꯅꯦ꯫ ꯅꯪꯕꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯊꯣꯛꯇꯨꯅ ꯅꯅꯥꯎꯗꯣ ꯌꯦꯡꯂꯨꯒꯦꯔꯣ?" "ꯑꯩꯈꯣꯏ ꯑꯇꯣꯝꯕꯕꯨ ꯍꯧꯖꯤꯛꯐꯥꯎ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯕ ꯏꯃꯥ? ꯑꯩ ꯊꯤꯔꯨꯒꯦ." "ꯃꯗꯩꯃꯥ ꯅꯪ ꯏꯃꯥꯒ ꯐꯖꯅ ꯂꯩꯔꯝꯃꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯍꯜꯁꯨ ꯃꯅꯥꯎ ꯅꯨꯄꯥ ꯊꯤꯕ ꯆꯠꯈꯤ꯫ ꯁꯣꯝꯗꯅ ꯊꯣꯏꯕꯤ ꯁꯅꯥꯅ ꯇꯧꯔꯒ ꯃꯈꯣꯏ ꯃꯅꯤ ꯊꯣꯛꯄ ꯑꯃꯒꯤ ꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯄꯣꯏꯔꯩꯅ "ꯏꯆꯦ ꯊꯣꯏꯕꯤ ꯁꯅꯥ ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦꯕꯨ ꯏꯃꯥꯅ ꯑꯩ ꯍꯜꯂꯛꯇꯦꯅ ꯄꯥꯈꯠꯂꯝꯃꯅꯤ." "ꯅꯪ ꯉꯁꯤꯗꯤꯅꯦ ꯅꯣꯏꯒꯤ ꯌꯨꯝꯗ ꯆꯠꯄ ꯌꯥꯔꯣꯏ ꯆꯠꯂꯁꯨꯅꯦ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯤ." "ꯀꯩꯅꯣ ꯏꯆꯦ ꯊꯣꯏꯕꯤ ꯁꯅꯥ ꯅꯪ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯗꯤ ꯌꯨꯝꯗ ꯆꯠꯅꯤꯡꯉꯦ ꯌꯨꯝꯗ ꯊꯤꯟꯕꯤꯌꯨ ꯍꯥꯏꯁꯤꯅꯤ." "ꯍꯧꯖꯤꯛꯇꯤꯅꯦ ꯏꯆꯦ ꯀꯧꯔꯅꯨ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤ." ꯄꯣꯏꯔꯩ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ "ꯀꯔꯤ ꯏꯆꯦ ꯊꯣꯏꯕꯤ ꯁꯅꯥꯕꯨ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯦ ꯍꯥꯏꯕ? ꯑꯩꯗꯤ ꯅꯪ ꯂꯧ ꯉꯝꯃꯣꯏ." "ꯀꯩꯒꯤ ꯉꯝꯃꯣꯏꯗꯣꯏꯕ? ꯏꯆꯦ ꯊꯣꯏꯕꯤ ꯁꯅꯥꯗꯤ ꯁꯛꯁꯨ ꯊꯤ ꯂꯤꯁꯨ ꯂꯤꯔꯤ ꯑꯩꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯕꯅꯤ ꯂꯧꯗꯣꯏꯁꯤ." ꯄꯣꯏꯔꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤ ꯁꯅꯥꯅ ꯈꯨꯅꯤꯡꯅ ꯍꯠꯂꯤ꯫ ꯄꯣꯏꯔꯩ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ "ꯅꯥꯔꯦꯕꯣ ꯏꯆꯦ ꯊꯣꯏꯕꯤ ꯁꯅꯥ ꯅꯪꯒꯤ ꯂꯤꯔꯕ ꯁꯔꯨꯗꯨꯗ ꯈꯨꯅꯤꯡꯅ ꯊꯤꯜꯂꯛꯏꯗꯣ." "ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯑꯩꯅ ꯍꯥꯏꯕ ꯌꯥꯎ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤꯅꯦ ꯅꯈꯣꯔꯤ ꯃꯦꯠꯂ ꯍꯥꯠꯇꯣꯔꯤ ꯅꯪ." ꯄꯣꯏꯔꯩ ꯀꯤꯅ "ꯑꯣ ꯌꯥꯒꯦ ꯌꯥꯒꯦ ꯏꯆꯦ ꯊꯣꯏꯕꯤ ꯁꯅꯥ." ꯅꯨꯃꯤꯗꯥꯡꯗꯨꯁꯨ ꯔꯥꯁꯤꯗꯨ ꯂꯩꯃꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯃꯇꯣꯟ ꯔꯥꯁꯤ ꯂꯥꯛꯄ ꯎꯕꯗ "ꯍꯩꯃ ꯔꯥꯁꯤ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ?" "ꯍꯣꯏ ꯏꯅꯝꯃ ꯑꯩꯅ ꯂꯥꯛꯂꯤꯁꯤ ꯏꯅꯝꯃꯗ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ." "ꯀꯔꯤ ꯄꯥꯎꯅꯣ ꯔꯥꯁꯤ?" "ꯏꯅꯝꯃ ꯑꯩꯈꯣꯏꯒꯤ ꯊꯣꯏꯕꯤ ꯁꯅꯥꯗꯣ ꯑꯩꯈꯣꯏꯗ ꯅꯨꯄꯥ ꯑꯃꯒ ꯆꯦꯜꯂꯛꯇꯨꯅ ꯂꯩꯍꯧꯔꯤ." ꯔꯥꯁꯤꯒꯤ ꯋꯥꯗ ꯇꯥꯕꯗ ꯂꯩꯃꯇꯣꯟ ꯃꯥꯗꯤ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯂꯩꯃꯇꯣꯟꯅ "ꯔꯥꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯁꯦꯡꯕ꯭ꯔꯅꯦ?" "ꯑꯁꯦꯡꯕꯅꯤ ꯏꯅꯝꯃ ꯑꯩꯈꯣꯏꯗ ꯅꯨꯄꯥ ꯃꯆꯥꯗꯨꯒꯅꯦ ꯂꯩꯍꯧꯔꯕꯅꯤ." "ꯏꯅꯝꯃ ꯅꯪꯕꯨ ꯑꯁꯦꯡꯕꯅꯤ ꯃꯤ?" ꯂꯩꯃꯇꯣꯟ ꯅꯣꯛꯐꯦꯠ ꯇꯧꯅ "ꯐꯔꯦꯗ ꯑꯩꯗꯤ ꯃꯥꯒꯤ ꯈꯟꯕꯗ ꯋꯥꯔꯨꯔꯕꯅꯤ꯫ ꯑꯗꯨ ꯅꯨꯄꯥꯗꯨꯕꯨ ꯀꯔꯥꯏꯗꯒꯤꯅꯣ ꯀꯅꯥꯒꯤ ꯃꯆꯥꯅꯣ?" "ꯏꯅꯝꯃ ꯅꯨꯄꯥꯗꯨꯕꯨꯗꯤꯅꯦ ꯈꯨꯟ ꯑꯁꯤꯗꯒꯤꯅꯤ ꯍꯥꯏ ꯃꯃꯤꯡꯅꯅꯦ ꯄꯣꯏꯔꯩ ꯀꯧꯋꯦ ꯍꯥꯏꯌꯦ." "ꯄꯣꯏꯔꯩ ꯍꯥꯏꯕ? ꯈꯪꯉꯤ ꯈꯪꯉꯤ ꯄꯣꯏꯔꯩ ꯍꯥꯏꯕ ꯑꯄꯪꯖꯥꯎꯗꯣ ꯑꯣꯏꯔꯦ." "ꯅꯠꯇꯦ ꯃꯥꯕꯨ ꯑꯗꯨꯒꯤ ꯑꯄꯪꯕ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ?" "ꯏꯅꯝꯃ ꯌꯨꯝꯄꯥꯟ ꯈꯪꯂꯗꯅ ꯂꯤꯗꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯄꯪꯒꯦꯔꯥ ꯄꯪꯂꯣꯏꯒꯦꯔꯥ ꯅꯨꯄꯥ ꯑꯃ ꯐꯪꯂꯤꯕꯁꯦ ꯌꯥꯝ ꯐꯔꯕꯅꯤ." "ꯑꯗꯨꯕꯨꯗꯤ ꯐꯔꯦ ꯑꯗꯨ ꯔꯤꯁꯤ ꯄꯥꯎ ꯍꯟꯗꯣꯛꯄꯗꯤ ꯑꯩꯈꯣꯏꯅ ꯆꯠꯀꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯅꯤ?" "ꯏꯅꯝꯃ ꯍꯣꯏꯅ ꯆꯠꯄꯤꯔꯣ ꯀꯩꯅꯣ." ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯎꯕꯤꯗꯨ ꯃꯊꯥ ꯁꯥꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯍꯜꯁꯨ ꯃꯅꯥꯎ ꯅꯨꯄꯥ ꯊꯤꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯍꯤꯡꯁꯨ ꯀꯅꯥꯃꯠꯇ ꯇꯨꯝꯅꯔꯝꯗꯦ꯫ ꯁꯅꯥꯔꯩꯅ "ꯏꯃꯥ ꯁꯪꯒꯣꯝ ꯂꯣꯜꯂꯛꯀꯦ ꯈꯔ ꯊꯛꯁꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯨ ꯆꯥꯛ ꯃꯔꯨ ꯑꯃꯇ ꯆꯥꯗꯦ." "ꯃꯧ ꯀꯔꯤꯃꯠꯇ ꯆꯥꯅꯤꯡ ꯊꯛꯅꯤꯡꯗꯦꯗ
Tanjadada ahana hungkak thongalomdagi changlakpadu Sanarayna uramduna manemda asunai ima thongalomda ahalom changlai sibu kari oirjanu khangne mau khoi lekai sibu nupi ga semya wasalo ahana humdu changaktuna chawbida asunai itoi magi nangi nasanupa tomba porido aigi iyambagi masanupi thoibisna ga ngarangsi chelakle adugi pau amata haigi haiduna lakchariben chawbi ngakna aigi isabu nupi sele haiba hoi sele imaugi isagado lawba laksarak hoi hoi lakbiroi deiba asunna hainaduna ahan mayam adu chakhirabi Sanare ngakna ima kaino hairamleidubo ima sune khangdi mau kandi nupi do hana mukta lawrusi asunna Sanarayna legaigi mau khara hoduna thoibisna bu lawrami asunna matam khara hokre thoibisna ga porigadu luhongli mau ahan oiriba Sanare dagi thoisna na chahi panayam halam thoisna phana thinglaba phawba hakolamdi imungi thabapumba Sanarayna tawrami chawbi mamau ahan de yingduna mau ahan mau tombi di hawatribra hawatri malima tholapudi asuk thengla si phawba hawatri heba chawbi machanupa atombugi kagi thongdu thinduna atombo noibu tabro matam si thengkrene hawgoloni noibo thoisana du manemna law khongbaduda mikap thokli nakanda tomliba mapurebudon sinduna nupa akoina mase kwak tawna khongdo le maga amte yaj nam dawolo chalo oinubi poiraina thongadubu hangi kedorage ma matamsi thengli hawalone noiba ima namong nubido tumsit phaje nyak tumjagi sanui hasi phawba tumbabu tumsit phaje heba phadri kadagi thoisnana mapure babu kore nupau poreido ipapa khana ima namong nubina kore kari haigem taun logi go asi haiduna changki loiredana pungloi hek loiredana ko ngarang ta luhung badang hairi ngasi nongala paga isasi adha mura suduna lehramle thoibisana du yahau thengba makhai hawalei yahau baga mapure bada sunhai nupa ai rujana be singam ta lumu chojal ho ai lumugi go nangi rujana ba tanja du da chawbi su thogle chawbi mamau di yengduna mawa tombiye nangbu yahudu thengman khrine yahudu kharangan hawgalune ima yomda leiringedadi yahudum thengi ngasini kharabungal laban aidi yahungan hawgabase hainadi chawbina hainadrabasu semdokadabani ne haujiki nang yum palabadi yum panba haibasidine turialgi leingoi hena kuppi hainariba yem nasi yesinanga ta hawatuna tawriba thabak mayamse nangsu mating pangba yaida thoibisana manemdi yengduna aina yumsida laklise yumasigi thabak tawge haiduna lakpanati yumasida nungaina leiruge haiduna lakliba chawbi mathabak phuduna imai pema ngaranda luhunglakpada ngairi machinse kayada kalibano yenguni masi aina nahan khanglabaniba tawba ngamna nupi oiramni haibas adunabu ichanupa apangbase lesabi aribi nangna phariba natro kari aina nangi nasanupa phai kaina hainu go sai yanaraga chenban khanglabra hanubi Sanaraydu mapana thogle ima yarisi topiro mina taraga khanaboy oina khale inaw imana phaningdana haibani sagono yare je aphabi musabiraglan loina khangi imong asigi mi singsina aigi maramda kari khali haiba aisune loina khang ngasidagi ne iteinaw tonghana chakrage sumaina ngangnaga base aide kya pamde ase hairamduna thoibisana du imungda chankhiram chawbi thoibisna na chankibado yengduna haije kayada mamu phachiba maunu yuni lohong nongan baga tongana charage kainasu haiba sarine adubudi yengba taredana kayam koina tongana chaba ngamge haibado Sanarayna ima anganga manaba haunadida lohong nongan baga tongan chaba haibsi migi mamangda su phajade aduna ima tongan chadanaba amu haisi hairu nobo saning sajagisan moiga pullagane imung thabak henani chinnaban chawbi masu thoibisanaga parega tongana chabada thinglamdi thoibisanaga parega su tongana charami
ꯇꯣꯉꯥꯜ ꯆꯥꯔꯤꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤꯗꯣ ꯊꯣꯏꯕꯤꯁꯅꯥꯗꯤ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯣꯏꯔꯩꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯊꯣꯏꯕꯤꯁꯅꯥ ꯃꯥꯗꯤ ꯇꯨꯝꯕꯒ ꯆꯥꯕꯒ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯆꯥꯎꯕꯤꯁꯨ ꯉꯥꯡꯕ ꯇꯟꯗꯨꯅ ꯉꯥꯡꯂꯝꯗꯦ ꯊꯣꯏꯕꯤꯁꯅꯥꯅ ꯃꯥꯗꯤ ꯉꯥꯡꯕꯤꯅꯕꯒ ꯂꯩꯇ꯭ꯔꯦ ꯃꯥꯅ ꯇꯧꯅꯤꯡꯕꯇ ꯇꯧꯗꯨꯅ ꯀꯨꯁꯤ ꯇꯧꯔꯝꯃꯤ ꯑꯌꯨꯛꯅꯤ ꯊꯣꯏꯕꯤꯁꯅꯥꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏ ꯅꯨꯄꯥ ꯉꯁꯤꯗꯤ ꯍꯦꯟꯖꯥꯡ ꯍꯥꯎꯕ ꯆꯥꯅꯤꯡꯏ ꯑꯗꯨꯅ ꯌꯦꯟꯂ ꯉꯥꯅꯨꯔ ꯑꯃ ꯊꯣꯡꯉꯨ ꯅꯨꯄꯤ ꯑꯍꯥꯎꯕꯗꯤ ꯑꯩꯁꯨ ꯆꯥꯅꯤꯡꯉꯤꯅꯤ ꯁꯦꯟ ꯑꯝꯇ ꯂꯩꯇꯦ ꯁꯣꯠꯀꯦ ꯍꯥꯏꯔꯁꯨ ꯄꯤꯔꯣꯏ ꯍꯥꯟꯅ ꯁꯣꯠꯄꯒꯤꯁꯨ ꯁꯤꯡꯗ꯭ꯔꯤꯕꯅꯤꯅ ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯉꯝꯅꯕ ꯉꯥꯅꯨꯔ ꯌꯦꯟꯂ ꯑꯃ ꯍꯨꯔꯥꯜꯂꯛꯑꯣ ꯅꯨꯄꯤ ꯍꯨꯔꯥꯟꯕꯗꯤ ꯇꯜꯂꯤ ꯍꯨꯔꯥꯟꯕꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯝ ꯐꯠꯇꯦ ꯍꯥꯏ ꯂꯥꯏꯅꯁꯨ ꯁꯥꯎꯋꯦ ꯍꯥꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯨꯔꯥꯟꯕ ꯐꯠꯇꯦ ꯍꯥꯏꯔꯤꯕ ꯅꯈꯣꯏꯅ ꯃꯥꯗꯨꯗꯒꯤꯅꯦ ꯑꯣꯏꯅ ꯂꯧꯔꯣ ꯑꯗꯨꯁꯨ ꯄꯤꯔꯣꯏ ꯏꯃꯥꯅ ꯑꯩꯁꯦ ꯅꯨꯄꯤꯅ ꯉꯝꯃꯤꯅ ꯉꯥꯡꯕꯗ ꯂꯣꯏꯔꯕꯅꯤ ꯅꯪ ꯂꯥꯛꯇ꯭ꯔꯤꯉꯩꯗꯗꯤ ꯏꯃꯥꯅ ꯑꯩꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯦꯛ ꯎꯕꯒ ꯑꯗꯨꯝ ꯉꯥꯡꯉꯤ ꯅꯈꯣꯏꯅ ꯃꯥꯁꯤꯅꯅꯦ ꯅꯪ ꯍꯦꯛ ꯎꯕꯒ ꯉꯥꯡꯂꯤꯗꯣ ꯅꯪ ꯅꯨꯡꯁꯤꯗꯕꯩꯅꯤ ꯅꯨꯡꯁꯤꯔꯗꯤ ꯉꯥꯡꯂꯣꯏꯗꯕ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯃꯤ ꯑꯃꯇ ꯌꯥꯎꯕ ꯅꯠꯇꯦ ꯑꯗꯨꯅꯅꯤ ꯅꯨꯄꯥ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯨ ꯍꯥꯏꯔꯤꯁꯦ ꯍꯣꯏ ꯏꯟꯒꯦꯕ ꯑꯗꯨꯕꯨꯗꯤ ꯅꯪꯅ ꯍꯥꯏꯕ ꯑꯗꯨꯝ ꯏꯜꯂꯤꯗꯨꯗꯤ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯕ ꯍꯦꯛ ꯏꯟꯗꯕꯅꯅꯦ ꯅꯅꯝꯇ ꯃꯈꯩ ꯐꯨꯒꯗꯕꯅꯤ ꯈꯪꯉꯨꯍꯦ ꯅꯨꯄꯥ ꯆꯠꯂꯣ ꯀꯥꯟꯅꯗꯦ ꯉꯥꯅꯨꯔ ꯌꯦꯜꯂ ꯑꯝꯇ ꯂꯧꯔꯨꯁꯨ ꯍꯣꯏ ꯅꯨꯄꯤ ꯂꯧꯔꯨꯒꯦ ꯄꯣꯏꯔꯩꯗꯨ ꯉꯥꯅꯨ ꯌꯦꯟ ꯊꯤꯕ ꯆꯠꯈꯤ ꯅꯨꯃꯤꯠꯇꯨꯃ ꯄꯣꯏꯔꯩꯅ ꯉꯥꯅꯨ ꯑꯃ ꯁꯣꯠꯂꯨꯔꯒ ꯊꯣꯡꯗꯨꯅ ꯆꯥꯔꯝꯃꯤ ꯊꯣꯏꯕꯤꯁꯅꯥꯗꯨ ꯉꯥꯅꯨ ꯊꯣꯡꯕꯗꯨ ꯃꯕꯨꯛ ꯄꯦꯟꯅ ꯆꯥꯗꯨꯅ ꯅꯨꯄꯥ ꯂꯨꯈꯥꯛ ꯆꯒꯨꯝꯁꯦ ꯀꯣꯟꯅ ꯂꯣꯏꯁꯤꯜꯂꯨ ꯀ꯭ꯋꯥ ꯃꯇꯝ ꯑꯝꯇꯅꯦ ꯍꯥꯟꯅ ꯂꯧꯔꯨ ꯆꯥꯛ ꯇꯣꯛꯄꯒꯤꯅꯦ ꯀ꯭ꯋꯥ ꯆꯥꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯍꯣꯏ ꯅꯨꯄꯤ ꯑꯩ ꯂꯧꯔꯨꯒꯦ ꯄꯣꯏꯔꯩ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯦꯛ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯔꯝꯃꯤ ꯄꯣꯏꯔꯩ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯅꯕ ꯀ꯭ꯋꯥ ꯂꯩꯕ ꯆꯠꯈꯤꯔꯝꯃꯤ ꯄꯣꯐꯝ ꯐꯝꯕꯤ ꯊꯔꯣꯅ ꯄꯣꯏꯔꯩꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯄꯣꯏꯔꯩ ꯅꯪꯕꯨ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯀ꯭ꯋꯥ ꯂꯩꯕ ꯂꯥꯛꯂꯤꯕ꯭ꯔꯣ ꯍꯣꯏ ꯂꯥꯛꯂꯤꯅꯦꯅꯦ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯀ꯭ꯋꯥ ꯃꯇꯞ ꯑꯍꯥꯎꯕ ꯑꯝꯇ ꯇꯞꯄꯣꯏꯌꯦ ꯍꯣꯏ ꯇꯞꯀꯦ ꯉꯥꯏꯍꯥꯛ ꯉꯥꯏꯌꯨꯀꯣ ꯇꯟꯖꯥꯗꯨꯗ ꯆꯥꯏꯕꯤꯒ ꯑꯔꯨꯕꯤꯒꯁꯨ ꯂꯥꯛꯂꯝꯃꯤ ꯑꯔꯨꯕꯤꯅ ꯍꯩꯃꯥ ꯄꯣꯏꯔꯩ ꯅꯪꯕꯨ ꯀ꯭ꯋꯥ ꯂꯩꯕ ꯂꯥꯛꯂꯝꯃꯤꯔꯣ ꯅꯠꯇꯦ ꯅꯪꯕꯨ ꯀ꯭ꯋꯥꯒ ꯆꯥꯕ꯭ꯔꯕ ꯆꯥꯗꯦꯗ ꯏꯇꯩꯃ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤꯅꯤ ꯄꯣꯏꯔꯩ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯄꯤ ꯂꯨꯅ ꯇꯧꯈ꯭ꯔꯦꯗꯀꯣ ꯑꯩꯁꯨ ꯄꯣꯏꯔꯩꯒꯨꯝꯕ ꯅꯨꯄꯥ ꯑꯃꯇ ꯂꯩꯖꯔꯝꯗꯧꯅꯤ ꯑꯔꯨꯕꯤꯅ ꯑꯗꯣ ꯄꯣꯏꯔꯩ ꯅꯪꯅ ꯅꯪ ꯅꯨꯄꯤꯒꯤ ꯀ꯭ꯋꯥ ꯂꯩꯕ ꯂꯥꯛꯂꯤꯁꯤꯕꯨ ꯅꯪꯒꯤ ꯅꯨꯄꯤꯗꯤ ꯀꯔꯤ ꯇꯧꯍꯧꯒꯦ ꯆꯥꯛ ꯇꯣꯛꯄꯒꯤ ꯐꯝꯍꯧꯋꯦ ꯏꯇꯩꯃ ꯊꯔꯣꯅ ꯄꯣꯏꯔꯩ ꯅꯪꯒꯤ ꯀ꯭ꯋꯥ ꯇꯞꯄꯗꯣ ꯁꯤ ꯂꯩꯔꯦ ꯁꯤꯁꯦ ꯄꯣꯏꯔꯩꯁꯨ ꯀ꯭ꯋꯥꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯔꯨꯕꯤꯅ ꯑꯁꯤꯒꯨꯝꯕ ꯏꯆꯥ ꯅꯨꯄꯥꯒꯅꯦ ꯄꯣꯛꯇꯦ ꯁꯔꯨꯛ ꯏꯆꯥꯒ ꯄꯣꯛꯇꯕꯅꯅꯦ ꯍꯦꯟꯅ ꯐꯩꯗ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒ ꯇꯣꯉꯥꯟꯅ ꯆꯥꯕꯁꯤꯕꯨ ꯀꯅꯥ ꯍꯧꯅꯒꯦ ꯍꯥꯏꯕꯅꯤꯗ ꯊꯔꯣꯅ ꯄꯣꯏꯔꯩꯁꯤꯕꯨꯗꯤꯅꯦ ꯌꯥꯝꯅ ꯄꯪꯕꯅꯤ ꯉꯛꯂꯤꯕꯗꯤꯅꯦ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅꯤ ꯑꯉꯥꯡ ꯑꯃ ꯐꯥꯔꯒ ꯄꯌꯨꯝ ꯄꯥꯟꯁꯤꯜꯂꯒ ꯍꯧꯖꯤꯛꯅ ꯃꯄꯨꯔꯣꯏꯕꯗꯨꯕꯨ ꯃꯤꯅꯥꯏꯗꯧꯅ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯔꯤꯅꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯤꯁꯅꯥꯅ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏ ꯅꯨꯄꯥ ꯑꯩꯒꯤ ꯐꯤ ꯑꯃꯨꯛꯄ ꯈꯔ ꯂꯩꯕꯅꯦ ꯃꯗꯨ ꯑꯝꯇ ꯁꯨꯗꯣꯛ ꯅꯨꯄꯤ ꯑꯩꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯍꯌꯦꯡ ꯑꯣꯏꯅ ꯁꯨꯔꯒꯦ ꯊꯣꯏꯕꯤꯁꯅꯥ ꯈꯔ ꯁꯥꯎꯅ ꯑꯩꯅ ꯁꯨ ꯍꯥꯏꯔꯗꯤ ꯀꯣꯛ ꯁꯨ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯈꯨꯐꯨꯗꯣ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯀꯤꯗꯕ ꯇꯧꯅꯨꯍꯦ ꯅꯨꯄꯥ ꯅꯪ ꯄꯣꯏꯔꯩ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯨꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯦ ꯄꯣꯏꯔꯩ ꯄꯥꯈꯠꯅ ꯅꯨꯄꯤ ꯑꯩ ꯁꯨꯒꯦ ꯅꯪꯒꯤ ꯐꯤꯔꯣꯜꯗꯣ ꯑꯩ ꯁꯨꯒꯦꯕ ꯅꯪꯒꯤ ꯐꯤꯔꯣꯜꯗꯨꯕꯨ ꯀꯥꯏ ꯂꯩꯍꯧꯒꯦ ꯑꯩꯈꯣꯏ ꯀꯥꯗ ꯂꯩꯍꯧꯕꯅꯤ ꯑꯩꯅꯦ ꯅꯨꯡꯁꯥ ꯉꯥꯛꯇ ꯌꯥꯏꯒꯦ ꯐꯤꯗꯣ ꯂꯧꯊꯣꯛꯂꯒ ꯁꯨꯗꯣꯛꯂꯨꯔꯣ ꯑꯣꯍꯣꯏ ꯅꯨꯄꯤ ꯄꯣꯏꯔꯩꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯄꯣꯏꯔꯩ ꯐꯤꯔꯣꯜ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯦ ꯐꯤꯗꯨ ꯁꯨꯔꯤ ꯊꯣꯏꯕꯤꯁꯅꯥꯅ ꯅꯨꯡꯁꯥ ꯌꯥꯏꯔꯤ ꯇꯟꯖꯥꯗꯨꯗ ꯆꯥꯎꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯦ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯆꯥꯎꯕꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯄꯤ ꯉꯝꯕ ꯏꯁꯥꯗꯤ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯐꯤ ꯃꯔꯣꯟꯒ ꯁꯨꯔꯤꯕ ꯑꯣꯏꯔꯦꯀꯣ ꯁꯨꯔꯤꯅꯤꯃ ꯅꯃꯧ ꯅꯨꯄꯤꯅ ꯁꯨ ꯍꯥꯏꯌꯦ ꯆꯥꯎꯕꯤ ꯁꯥꯎꯅꯃꯨ ꯑꯩ ꯑꯙꯥ ꯃꯣꯔꯥ ꯇꯪꯈꯥꯏꯁꯤꯕꯧ ꯅꯪꯁꯤ ꯑꯩꯅ ꯄꯣꯛꯆꯕ ꯏꯆꯥꯅꯤꯀꯣ ꯅꯠꯇꯦ ꯅꯪꯕꯨ ꯃꯤꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯃꯇ ꯏꯀꯥꯏꯕ ꯈꯪꯗꯕ꯭ꯔꯣ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯒꯤ ꯐꯤ ꯁꯨꯕꯗ ꯏꯃꯥꯅ ꯇꯣꯛ ꯌꯥꯝꯅ ꯌꯦꯡꯁꯤꯟꯕꯤꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯃꯥꯒꯤ ꯅꯊꯧ ꯀꯔꯤ ꯂꯩꯒꯦ ꯆꯥꯎꯕꯤ ꯁꯥꯎꯅ ꯑꯩ ꯋꯥꯔꯛꯇꯕꯤ ꯅꯨꯄꯥꯅ ꯅꯨꯄꯤꯒꯤ ꯃꯐꯤ ꯃꯔꯣꯟ ꯀꯅꯥꯅ ꯁꯨꯅꯩ ꯅꯠꯇꯦ ꯅꯪꯕꯨ ꯅꯃꯥ ꯅꯄꯥꯅꯒ ꯀꯔꯤꯝꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ꯭ꯔꯣ ꯊꯣꯏꯕꯤꯁꯅꯥ ꯁꯥꯎꯅ ꯀꯔꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯁꯨ ꯄꯜꯂꯒ ꯉꯥꯡꯕ ꯁꯥꯔꯗꯅ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯉꯁꯤꯗꯤ ꯊꯣꯏꯕꯤꯁꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯍꯟꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯅꯦꯝꯒꯤ ꯃꯁꯝꯗꯣ ꯐꯣꯏꯔꯝꯃꯤ ꯆꯥꯎꯕꯤꯗꯤ ꯑꯍꯟ ꯑꯣꯏꯔꯕꯅꯤꯅ ꯃꯈꯨꯠ ꯍꯩꯕ ꯉꯝꯗꯦ
เจ้าบีน่าใจหน้าขังรีบดูอุบดาปุยเรย์ยังอยู่ในเลยบังกำลำเดปุยเรย์สัมบกีวายุงอดูพุกตุนะสังสิลักตุนะทวิสนาบุพุทธารมทวิสนาขังหกตุนะมากินุปานะพูรักปตุดานาราดุนะไก่โนนุปาน้ำมึงเอาหรือบ่ไก่อยู่ในวันนี้พูดเสร็จปุยเรย์สาวนะน้องไหนกี่มาเด้อซ้ำหัวไปเดียบหรอน้องยมสิเลยเบียร์เขาจะมาในยมจะคิดเดี๋ยวนี้สิให้ยูนะปุยเรย์นะทวิสนาบุพูริเจ้าบีมาดีมาจานุปานะมามองผู้บุตรอุบดางังในยิงดูนี่เลยปุยเรย์นะพูดนะทวิสนาบุมาปามจะเล่นกี้ปุยเรย์มาได้ยิงดูนะอิมาน่าใจยำลัดก็สิริกีน่าใจนุปีนะให้บ้าอโมหันน่ะอิลล์อิมาน่าใจบุ้งตั้งเอาไปอยู่อิมาเกี่ยตงบ้าอิสานเนี่ยน่าสิยานดารักไปสิอิมาหาเราเลยอะตุนี่เดนะอิสาสิเดียนุปะหามาอยู่ระบดีนุปะทุกนี่หิงกระโดนทวิสนาสุกับตุนะลากปนะมาปามอยู่รักลำเลยมาต้นมาจานะกับตุนะลากปดูอุบดากะรีเตาเร่ทวิสนากับตุนะอิมาในฮานุปะนะอิบุเลยไปอะไรให้ตุนะพูดอะไรตาลักลีนี่เนี่ยอิมาไอ้หุ่นตุนะมุฮันเจริญไอ้สิเดสุมเลยเรเกกะรีสิเดเลยเรเกยารุยมปาลบดีเนี่ยนั่งในยมมาสิเดเลยไปยารุนุปะมายมเดเลยรู้สิเดเลยเรกันเนี่ยอินี่อิมงนูสิเดเลยเลยดีบสิอามุกทุกไก่เกให้ดิบรอไก่โนอิมานะให้ดูบ่ไอ้น่ะให้ดิบสิอาสิงเบมีกินูสิจันฮันเลยไปอิมงโดนั่งในทุกไก่เป็นนัดโรอิมากิทวิสนานั่งบัวขันตารนี่มาวัวมาเวรบดีมาวัวมากิลิจัดนั่นเองบุเดอปุกปีนามามักนิคัลนักข่อยน่ะอาหันละมันลูนันูสินะตาวริบมาไข่นักข่อยอาภาบะไม่ปักปุไอ้กระตาวริบันเล่มาตัวมานะมาจานุปีบุญญาณตานะบัวแกอามาให้รามิทวิสนาสุญญาณตารามิทวิสนานุปามายมดาหลักตุนะมันเองกิมาโคงโกนตุนะลาเลเฮซรัมมันเองน่ะสุงาเปรัมทวิสนานะวัคคัลตาระบดาอิมุงอดูอิงเนจิกนะนุงไงนะปานคิรามิ